Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari. Ngasi amuk laubirasi Moura Hingchabira 13 suba tangka. Nungsi magi kada changkiduna mafam chana magi khulaising ada thamlaga firol hongdoi. Washroom da changsinduna fresh aithokli. Bathroom dagi thorakpaga makhong makhuttu cream teshili. Ngayak sum phamduna leiba duda ngasai lena hairakiba wari sing ado haifit ningsing lai. Nungsi wakhalda. Ngasai gi nupado yam nungaiti masak ai fafajakai maming dubo kariba. Sana haikum tawbani. Nupi masu phatmandaba haibiduni mi bosu wana thambiba honati. Kaino aina tarushina kaisina tabasida aina wakal hena khanjilirisina kaigino moigi damak aina wabiga tawi anthokbane isi. Malem thaibisu lairik tawba loiraga nungsigi kada chinsilai aduga table da lairiba iPad to puraduna nungsigi manakta lai. Nine siam ta hangdopyo haiba. Nangbu kari yenge haino. Naruto. Nangbu Naruto yengba hebra. Haina. Lao lao chakham doini yeng res lao. Nungsina malem thoibagi makutto samladuna makuttuna iPad to pairaga chakham dalak minari. Chakham gi dining chair da famladuna nungsi password to namlaga piri. Malem thoibisu penek hangbaga Netflix ta changduna Naruto yengli. Aduga nungsidi manama divyana tawriba thabak aduda mateng pangsili. Paikhombasu thabak halaklaga fresh oiraduna chakham da changsilai. Paikhomba. Nungcthoi kari yenglino. Naruto yengline. Ichabu Japanese maro khangbro. Khangdrasu acting dum yeng manungai khoigi. Nungsina amu tamona thaina TV da Naruto yengbada ningsinglaida. Thaina ina TV da yengba moina Netflix da nungaina yengba. Mama sakisu chakhum da changsilaklaga masu chair amada famlaga masu nupagi manakta famtharai aduga bungo nangbu thabak sibu khara khara ngana lakpa yadabro. Ma banki thabak se hekti yadaba lushinaba laknabada adum thenki adunani aini hena haninglini. Divyana amu ma chakse loire thidoklaga chatholasira. Hoi hoi charasi aduga pathanaba. Nungcthoi iPad to tham grosumda chak chanaba tawrasi nangido kone yenglo. Malem thoibisu anirak hainadi mani yenglibado post thamduna table gi nakan amada thamkhre. Divyasu chak thireduna makhoi koi koi na famladuna chak chari. Sakina chak chana chana wa makha tarai. Thoibi ima wa amta hangine. Kai wa homno. Nangi khangna chanabaga leibro. Nungsi chak charaga leiramba ado mamada mamit launi yengkhalai. Hayuni nangi khangna chanabaga leibro. Nungsi paikhombada amuk yeng divyada amuk yeng tawraga leiri. Paikhombana hayuni haujikti ikaibagi matam nate hayo. Ma ai khangnabaga leite ko ai yum paning basu poktri yum palaga kidogdino. Nang haujik matam chap charabani ne. Matam khara ai nungaina leikige talleba migi mayumda leibado ai yam haina doi mandi. Ai thamogaina magi manakta nungaina pena amta leijagige wahai sangna. Divyana muk hairai. Leyu yam nungaina leikhoi bema ai ni yari ai diko yam chaklebani hauji. Paikhombana amu yare adudagini ne makha taranu tumin lehoro. Makhoi masen punna nokminei. Asumna chak chaba loisiladuna nungsi kolik singdo manamaga fegminari wari sana na. Nama ngasai passion amala eba masakadi kyam phaje nghauzani. Kamain tawna nariba angang lo haise. Nateda ahanni aikhoidagi khre hentak dileramni wakhal ka hena khanjinbadagi depression lakpani mai maungdo yam nungai ta jani. Nang namu kari da nungai triba. Nupiduna yam sanabiramba mali nupidusu angang yamna oiba aduda chanarakta bazani adudagi nupiduna kansip oiraga nupado khangandana angang dusu thuai krai adu singdo
Mana kainaraba matungda khanglakpada achakpa mayamduna tawkiba oira mali. Is madugi nupido masam phoiraga phagadabani. Somdana mina macha ama pokchagena paisa tingna tawraba phawbada phangdabagi wanari. Nupido jugot kya charamoi adunani adumna tawrido. Adu ibema ai noi tamose hidak amta pijarugigi. Nangne mai ke kagado check tormaga changau ko inama kra halamage ko. Hoi inama. Divyasu kaada changkre nungsi chakhunggi thabak sing loisillamlaga masu magi kaada changlai. Somdana san phamungda famduna magi haunabida tawri. Bobosu tifindo hangladuna. Tamo chakchi chanaba khra tawsi. Noina ina sunadana hospital da admit tawse kaigino. Tamo aisu khangdi ngasagi doctor duna amuktang sida leiraga tamogi hakchangdo fazana yengthokse haiba mali. Yam kuina leidoi nateda nongni nigi wani. Adu tamo chakchi chaseba. Nang adum chaw ai chaningde. Tamo ngasaidagi kemta sade si charasiba amuk nasado sukjin behenjilani. Nang adum chaw haibani aina chak chadraga noina dugan panarisi kaigino. Tamo na ngasaidagi chak chadabdo adugi wani tawbani si chakchi charasi. Bobo san ngangnabada awaba haibadu ori. Leiriba mayam dudasu haifet machimuna wanigi mataw aduda yengli. Leinariba singa dusu wakal joiba kyan tadaba kayamasu yauribani. Uchinna chinna san namdana themduna chakradi chakri. San gabet thangnaba anaba seba tawba mi amana boboda unsillaga. Bungo nambu chak charabo. Chadriyene ini hoidi charabo. Chari bungo. Oh, adu ini hoidi sida kyam kuiriga leiba. Hapta ama pharak leibungo. Ado nari sibu nangina yambaro. Hoi, mani yambani. Magi sibu kamaina tawkrino. Wakal hena khanjinba aduga tamose thabakisu tension yamna lekiba adudagi asumna tawkibani. Oh, aikhoigidi nisa chabe hinmandana tawribani. Sena ngamdadana pullaga thamlisini. Ibungo su ngasai icha nupagi laknabada yamna wabiri. Aikhoidi mirosu leizade. Ine gi awatpa leibada aingonda dum haibiro. Aduine tamose ngakti yingbiramo. Ai washroom da mukta changlukigi. Hoi ibungo. Numit ado hawkre Lensu hospital chatnaba loisili. Henbisu hospital da punaba pochai chana thaknaba sem sabiri. Haira singkhara su haple loiraga tiffin amada hapladuna ningthina pek tawraba matung. Da se grapes capelgani khoktana pibada thang nung changani haidana aina semlabani yanaba. Moyada wakal tadaba mayam maraktuda thang kaiga bushinbada pharakoini. Aduna apple ga grapes kase khoklagoina haplabani. Hoi thamoduda angang di school chanaba loishinkrabo. Hoi loishinkre imana tawraga. Phare ai sungang du thilamaga ichele moida changlaga chak lawraga thinaba tawrage. Hoida Lensu mapanda tholakduna machanupa puduna gari thauraga chatkre. Machanupa do school da thada biramlaga lei mohoida laktuna chak puraga hospital da muklai. Lei maleri khoidi mapure besing su thabak tawbanina aduga machasingi honabada khudong chadi aduna chak thinba hospital chatpasi lengi mathau oina tawribani. Lendi mapana tawramba farm duda mana mahut sinduna senaduna lakli. Farm da hojikti mi ahumari thamduna thabak subai holabanina len khardi komjari aduna man hospital da chattuna awat apa mana yengsinba ngamlibani. Masitagi sunatana san yumgi miyoising uragana hena soundingba tension kaba heli len oirabadi khara fai adumna tawbasing adu. Masu hospital yoraduna sangi manakta lakli. Sandi tumba hogatlamdri maramdi ahing tummo hainabada awaba ma oibana tumnaba hidak pizaduna nongalamdaida tumhankibani. Bobosu mayamba hing tumdaba duda masu ngahak pothajari. Len lakpa duda bobo tumba hogalai. Lena Yari tumu nangsu ahing tuma maroi. Se chakni aduga sina apple ga kaino khara natai mana pirakpani. Hoi dalen ai ngakta tungge ngakta leibiu ko. Hoi tumu
Somdana nungsi thabak chatnaba loisilaga thoglakle mapanda Divyaga Sakhiga silairi Divyana manemgi samsangli mangolda famlaga nungsi su mamagi manakta laklaga ma ai chalukige hoi chaluro Sakhina nungsibu manam nambiraga kari thauraga chatkre Divyaga Sakhiga nungsina chatkibadu yenglaga lehori Bima aibu masigi ngangse kamaina ngangnane Ima kari tawrage Mana hujik tawriba thabak-siga mana tawthoraklibasiga yamna chanadrimi ma leisabi phare haibase khanglabani pura angang machadagi heli mana tawrise Ima tawsasanuda sine hena nungsidra aidi ekhoi nungsise yam nungsi masada doctor amani haibagi pongtok chawthokpasu leite mi khonbasu yam hai doctor singma mali Hoine adububa ma sumaina di leiba yaroidana aigi imanabi khangna chanaba singnane piyu na tawleiri mama oizarege sinane thawdo watho ama chatpa yadrabani ai kamaina tawdino khangdri ai magi mafam chaba ma leikhragadine ne ima se waroidobani matam khra leizaki sanu de ima yam ahaloi bisne tri chehi kuntra yo bisne trabani na asage pamba leirakpasu kanana khangba adubudi chumba ada amuk pakhalini Mana nupana hakoi khotana tawraktabanina Ma aikhoi chanupise gyan tadabsu nati kaisu hena khanjilunuda adu ima chak charurasira samsangbusi loire ngahek leraga thadoknaba hoi adudi ma ima khuthan biramo ai loisilage yare ima adum loisilage nangna thau tawzaruro Somdana nungsi hospital di yoraktuna magi mathau tawri Bobo sunga hek masado fresh oina bahaidana mapanda thoki Len na sangi manakta lehawi sandi wasungangdi magi thokpa tumina family Len su Dr. Round lak pangai bo oina phone adu namduna wa amata londana tumina magi leifam thokpa leiri sum leirambadagi Lenna itaubi San khumde adum tumina leiri Lena amuk makatarai Se apple khra yaropani chasdana San khumdi mamituna faina lende yenglai lensu sangi manakta famjilaklaga Namitu kizei kainu adama yengkanu Noina inasnadana ngarangdagi aibu mafamsida purakliba natro aise angawbugi mawongdaga sidaga thamdana noine ayam sawni ko Bai nangnadi haiba aikoi sukhangi Nangni yumda nathanta leidu saru sida leibane hena wakhal nungaitro nangdi nungaitrasu aidi nungai San phamungdagi kumthaki len hatu sangi matungde inei Bai kai chatuino Sida chaluge ai Hoini aiga chachebado Nang leho ai dumi thanda chatki yani Nathanta chatpa yaroiba itaubi mi mamangdi kaidro San chatke haina tawri adubu nungsi lakpana hali nungsi su anaba round chatpa matam oiduna laklibani San mapanda chatke haina inabadu ubadagi nungsi su thuna moigi manakta lakli nungsi sanda nofit tawraga Dasan kaida chatke haino San khumdi leplaga leiri nungsi amuka su sanda hanglai Dasan kaida chatke tawrinoba kai leirage Lena khumlai Doctor lakpa yamna fari Lao manungda changlasida San sauna Nanga I wari sana bapami Dasan ai laklasidi Dasan gya pambada sida famlaga hayo lao se San sinung sina saudabida yam tapna ingna hairakpa aduda sauramba adu khara taptharai aduga bed aduda famlaga Nasunadana noina ibu sida fazindana thamlibase karigino Nungsi sanda efet yenglaga nofit tawna Dugi oire Dasan yumdai thanta leibasi nungaibro aduna sida mayamga leiraga Dasana nungaitribasingdo koknaba haidana tawbani mayamga leibase yam nungaitrabo Wari sana nungsina sanbu check tawri nungsi lendon silaklaga Da ngarang hidak ay naizarambasingdo pizabiba natro
Pizay doctor. Adu doctor. Ahingda tumdina su hai. Inaupadusu mapanda thokibani. Oh, kari kari tawi haige. Doctor, ataibudi kaisi thoidokpa tawdena hai. Phare dudi hidak ani amaga iramage adugi yenglase. Ngarang aina tumnaba amabudi irambani. Adudagi hena action kanba matharase. Adu doctor, akhoi tawgi tumin leibase aibu madugidi karistoroi magi wakalse yamna charang naraga leiri aduna ma hoji kanaga suwari sananing mapoktrini mayamga punbada hainadriba loinaningdriba se hanagi pendaba wakal singdunani aina ngarang ikiba hidakse amukta bizagisi aduga improve lakprado hana muktang yengkisi. Hoi doctor. Ado mana kastagi mapan thoke harasu thokan biyo mapan gi box da puthoklaga ngha khangchit langan ba kai sukaide adudi ai mathang anaba singse amte yengluki ge ko masti haram laga nusi mathang round loraga chatkhre bobo su doctor round lak paduda masu mapan da changba yadana lep laga loiba ngairaga leiribani round lak lamba doctor singa dus thokre bobo su changba yare haiduna manungda changsilai bobo na Dalen doctor na kage haramge ngarang ahing tumba yade habdo adugi hidak ani amaga irambani. Oh, ai sudugi matangda hainingmani aduga tamona wakal adum unglaga leirise asiga hangningmani. Wakal pendaba leiba mayam aduga achakpa singdugana miga puningdaba loinaningdabani hairami tapna thari hidak singse charaga pharakani na hayi. Oh, adu Dalen cha thakse tamunung su thakse. Yarida, aibudi yumdasu na taymana londana pitharoklabani. Dalen, sida muk stakpa yai kaino. Len su nga hek hospital da leiramlaga yumda halaknaba amotpa fi singdo puraga yumlamda kumlai. Len, leima hoida hana lai aduga garido sumangda thawshinduna leima hoida kawdana changsilai leimasu lengi makhol tarakpada mapanda thoglai. Nang laklidana lao phamula iche nange chapo sembirake yani da che semdrasu wana bani tawbirano yadi sofa sida famlaga ngahak leramo ai thuni kuiroye tv ga yenglamo hoi che leimagi machanu padusu college saluraga halai len sofa du da famlaga leramba duda mamo la amiro hoine la amini nangbu college saluro hoi mamo chatluini adu mamo akhoi mamodo kamai ta horage noi mamodo adum hamu heurida oh ai sutabak sangradi mamo bobogi mateng tawge tawbani aduda college ka basida ai su mamogi nakta chatpasu ngamdre suti leba numito ina chatlage matam mayam lerisidi aduna sangba kanda ko khe chatlaga lore chalo patharu napi gado hongdokluro hoi mamo Leimana lenbu chakumda kausingduna cheramada famduna fried rice do lengi chana piri len su makhut hamlaga chari leimana len akhoi bungodo karista haude ko ije daudi magi khanbada idi ahing tumbaga ngamdi inausu akhoi gi teng tobada yamna wabire handakti ije adumai haibinu aisu iche gi naupa natro ado ije hayengdi ayoina ahing leklage bobo su yumda laklaga khara potasano leimagi machasu chakhumda changsilaktuna ma aisu hayengdi mamolenga hospital da leirurage hoi leiro adum nakra sinarasi aduije phi amot pakradi purakpani suna ba haidana sida sum thamna mora natragana akhoi henbi doina suhalora yare ai dum surage thamlamo nang sunga saidagi chalubada waramani potharuro numidang chak thinbadi napai oina chalhalage hoi che adudi ai muk yorage ibungo ai chaluki ko hoi mamo len sumayumda chatnaba tholaktuna chatkre mayam changdana sanbu kanna layengli matabu hanagi fibamda laklabadi khanduna tumba mache chaba mache tawduna laknajari asumna mayam changdana honarakpana san ngasidi khara fagalakle masado hapta ama haushinkraba matung san masado khara improve lakle mana dumna fagalakpa duda haraujari mayamsu
Sana fagalakpa matau aduda imung manung khanaraga mayumda puthanaba Lenna Nungsida haiba lakli. Doctor, amta changjarakeba. Yani changbiro. Doctor, anabasu masase khara improve laklabanina yumda puthaba yakiroidra. Hoi, puthababudi yare. Aduda nong niniga leitharabadi phagadabani. Yumdusu mi amata leitaba. Sum yum thadorakpasida aduga inaupasisu thabak macha ama tauri. Sum chatana leibasu nungaiteda. Hoi, adusu khandaba yade. Kaisu kaibabadi leite. Yumda leirasu yarani hidak changnaina dum pizaraga. Oh, adudi doctor na hotnabiraga discharge taunaba mukta sinbiro. Hoi, ai sinjaragi. Lensu room adudagi thokre ngasi discharge torani haibaduda henbisu hospital aduda lakli. Nurse ama laktuna discharge che adusu pirari. Moisu fi kai yamsindina yumda hannaba sem sari henbisu mapanda pochai puraga tholakpada nungsiga thengnaduna wari sanari. Nungsi nungairi ko? Hoi je nungairiye. Adu nungsi ai nangonda wari ama hainingbani. Che karino hekta haibiyo. Da sanse yumda puthari haibabu nangna yumda sulakbiraga mateng khar tawbiyo. Yumduda leiribase manau nupa khaktani. Leiribai che anisisu lei haibagi wani. Moisu mayum makai palabanina pak laktuna yengsinba ngamde. Yumda nupi amatasu leitabaga aikoisu toina chatuna senabadi ngamloi. Aduna nangna mabu fazana care tawbiyo. Nangi extra paisa lauge harabasu aikoi pihangi. Nangna mukta aikoigi mateng se tawbiyo. Aina thamoi sengna haizeri. Che adamai tawganuba nungaite. Aisu angamba mateng tawzagi. Mahak soigi patient ni. Aina mabu phanaba hanagi phibamda laknaba honaba haibase aigi si thodangni. Hayengdagi ai laknaba tawge. Che karimte chingnaganu ai leiriye. Ai leiringaida che hoina karigi wari bano. Moi ani na wari sanaraga leiri kanda sanoisu tholakle. Henbisu chatlage hairamduna makoi punna chatkre. Nungsi san chatkibado tumina leptuna yenglaga lehawi. Asumna nungsisu magi duty loiraga mayumda halaktuna kada changsilaklaga pothari. Ngasi nungsi nahan khaiga manadaba ihulamaga fawba dawna tawri maithongdasu nokfet tauri.